ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯤꯡꯆꯥꯕꯤꯒꯤ ꯎꯍꯩ ꯃꯔꯨ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯜꯄꯅ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯊꯥꯞꯄ ꯈꯨꯜ ꯑꯃꯗꯅꯤ ꯏꯪꯁꯨ ꯆꯤꯛꯏ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯇꯣꯝꯕ ꯀꯧꯕ ꯄꯥꯈꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯁꯦꯜ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯒ ꯆꯥꯗꯦ꯫ ꯑꯆꯨꯝꯕ ꯊꯕꯛꯇꯃꯛ ꯇꯧꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯐꯥꯎꯕ ꯊꯤꯈꯤꯒꯗ꯭ꯔꯥ ꯈꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯊꯤꯔꯒꯅ ꯑꯃꯨꯛ ꯀꯔꯤ ꯑꯋꯥꯕ ꯊꯣꯛꯀꯗꯣꯏꯅꯣ ꯃꯁꯥꯗꯨꯗ ꯈꯪꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯅꯣꯡꯃꯗꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯁꯨ ꯂꯥꯛꯄ ꯎꯏ꯫ "ꯏꯇꯥꯎ, ꯅꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ?" "ꯇꯣꯝꯕ, ꯅꯪꯕꯨ ꯕꯥꯇꯣꯟꯒ ꯑꯝꯇ ꯐꯪꯗ꯭ꯔꯤꯕꯣ? ꯌꯥꯏꯃꯗꯨ ꯂꯨꯍꯣꯡꯒꯗꯧꯔꯤ, ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯕ ꯆꯠꯀꯦꯅ ꯇꯧꯕꯅꯤ." ꯇꯣꯝꯕ ꯉꯛꯅ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯕꯥꯇꯣꯟꯗꯤ ꯀꯩꯝꯇ ꯂꯥꯛꯇꯦꯅ, ꯍꯥꯏꯁꯨ ꯍꯥꯏꯔꯛꯇꯦ, ꯉꯔꯥꯡꯇꯁꯨ ꯊꯦꯡꯅꯩ." "ꯀꯥꯎꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯐꯔꯦ, ꯍꯦꯛꯇ ꯂꯥꯛꯑꯣ." "ꯍꯣꯏ, ꯃꯤ ꯃꯃꯤꯡ ꯃꯌꯥꯝ ꯌꯥꯝꯕꯗꯨꯗ ꯀꯥꯎꯈꯤꯗꯨꯅ ꯇꯧꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯣ ꯅꯣꯏ ꯑꯅꯤꯕꯨ ꯁꯦꯜ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ? ꯈꯔ ꯄꯨꯕ ꯌꯥꯒꯗ꯭ꯔꯣ? ꯑꯩꯁꯨ ꯀꯩꯅꯣꯝꯇꯗꯤ ꯂꯩꯕꯤꯅꯤꯡꯕꯅꯤ." "ꯑꯃꯨꯛ ꯁꯤꯡꯉꯛꯀꯦ꯫ ꯑꯗꯣ ꯂꯨꯍꯣꯡꯕꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ?" "ꯂꯨꯍꯣꯡꯕꯕꯨꯗꯤ ꯍꯥꯡꯆꯤꯠꯅꯦ, ꯉꯁꯤ ꯍꯩꯖꯤꯡꯄꯣꯠꯅꯦ, ꯑꯗꯣ ꯍꯩꯖꯤꯡꯄꯣꯠꯇꯤ ꯆꯠꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯇꯅ꯫ ꯑꯩꯗꯤ ꯅꯪ ꯆꯠꯂꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤꯅꯦ." "ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯆꯠꯇ꯭ꯔꯦ ꯏꯇꯥꯎꯁꯥ꯫ ꯑꯗꯣ ꯐꯔꯦ, ꯅꯣꯏꯒꯤ ꯁꯦꯜ ꯌꯥꯎꯕꯗꯣ ꯈꯔ ꯄꯤꯔꯝꯃꯣ." "ꯑꯩꯈꯣꯏꯁꯨ ꯌꯥꯝꯅꯗꯤ ꯌꯥꯎꯗ꯭ꯔꯤ ꯏꯇꯥꯎ, ꯂꯨꯄꯥ ꯆꯥꯝꯃ ꯁꯤꯗ ꯑꯍꯦꯟꯕ ꯌꯥꯎꯏ꯫ ꯍꯟꯗꯛꯇꯤ ꯁꯦꯜꯁꯨ ꯄꯥꯏꯗꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯤ꯫ ꯈꯨꯗꯩ ꯑꯃꯔ ꯀꯩꯅꯣ ꯀꯣꯛ ꯂꯩꯁꯤꯜꯂꯣ." "ꯍꯣꯏ ꯏꯇꯥꯎ, ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯣꯏꯕꯅꯤꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯒꯤꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯄꯣꯠ ꯆꯩ ꯂꯩꯊꯣꯛꯎꯔꯣ꯫ ꯑꯩ ꯈꯨꯔꯥ ꯆꯥꯎꯕ ꯎꯅꯔꯨꯈꯤꯒꯦ, ꯍꯜꯂꯛꯄꯗ ꯑꯣꯏꯅ ꯂꯩꯔꯒꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯥꯏꯅꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯈꯨꯔꯥ ꯆꯥꯎꯕ ꯍꯣꯏꯗ ꯂꯥꯛꯑꯦ꯫ "ꯈꯨꯔꯥ!" ꯈꯨꯔꯥꯁꯨ ꯃꯥꯡꯒꯣꯜꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯇꯣꯝꯕ ꯂꯥꯛꯄ ꯑꯗꯨꯗ, "ꯇꯣꯝꯕ, ꯀꯔꯤ ꯂꯩꯔꯒꯦ? ꯈꯨꯔꯥꯒꯤ ꯂꯧꯗ ꯊꯕꯛ ꯁꯨꯍꯟꯕꯗꯣ ꯍꯥꯡꯂꯤꯕ꯭ꯔꯥꯅ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ." "ꯍꯥꯡꯉꯤ ꯍꯥꯡꯉꯤ, ꯌꯥꯅꯤ ꯌꯥꯅꯤ. ꯅꯪꯗꯤ ꯅꯁꯥꯁꯨ ꯐꯩꯗꯣ, ꯈꯨꯔꯥꯗꯤ ꯄꯥꯝꯖꯔꯦ." ꯇꯣꯝꯕꯁꯨ ꯍꯔꯥꯎꯅ, "ꯈꯨꯔꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦ, ꯌꯥꯅꯤꯀꯣ?" "ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯇꯣꯝꯕꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇ ꯌꯥꯏꯃ ꯍꯣꯏꯗ ꯆꯠꯂꯨꯒꯦ, ꯂꯨꯍꯣꯡꯕꯒꯤ ꯀꯔꯤ ꯀꯔꯤꯁꯨ ꯁꯤꯟ ꯂꯥꯡꯂꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯍꯔꯥꯎꯅ ꯆꯠꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯌꯥꯏꯃꯒꯤ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯀꯣꯟꯊꯣꯡꯗ ꯊꯣꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯩ꯫ "ꯇꯣꯝꯕ, ꯅꯪꯁꯨ ꯂꯥꯛꯏꯕ꯭ꯔꯥ? ꯆꯪꯉꯣ ꯆꯪꯉꯣ. ꯈꯣꯝꯕꯁꯨꯅꯦ, ꯊꯣꯝꯕꯁꯨ ꯄꯨꯟꯅ ꯂꯩꯍꯧꯔꯤꯕꯅꯤ. ꯍꯥꯡꯆꯤꯠꯇꯤ ꯂꯨꯍꯣꯡꯕꯁꯦ ꯉꯟꯅ ꯇꯧꯁꯤꯀꯣ." "ꯍꯣꯏ ꯌꯥꯏꯌꯦ ꯏꯃꯥ, ꯐꯖꯅ ꯇꯧꯊꯔꯗꯕꯅꯤ." "ꯑꯗꯨꯗꯤꯅꯦ, ꯏꯃꯥ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯊꯣꯛꯎꯈꯤꯒꯦ, ꯄꯣꯠ ꯆꯩ ꯈꯔꯁꯨ ꯌꯣꯟꯊꯣꯛꯎꯒꯦ." "ꯍꯣꯏ ꯃꯥ." ꯊꯥꯗꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯌꯥꯏꯃꯒꯤ ꯀꯥꯗ ꯆꯪꯂꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ "ꯏꯇꯥꯎꯗꯤ ꯀꯨꯏꯗ꯭ꯔꯦꯗꯣ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯀꯗꯕ. ꯑꯗꯣ ꯅꯨꯄꯤꯗꯨꯗꯤ ꯈꯔ ꯌꯦꯡꯕ ꯌꯥꯗꯦꯀꯣ, ꯈꯔ ꯊꯤꯌꯦꯕ." ꯌꯥꯏꯃ ꯅꯣꯛꯂꯒ, "ꯍꯣ, ꯊꯤꯔꯁꯨ ꯄꯥꯝꯖꯔꯦ. ꯃꯥꯅ ꯑꯩꯁꯦ ꯅꯝꯗꯅ ꯐꯥꯔꯤꯅꯤ." "ꯑꯦ, ꯑꯁꯦꯡꯕ ꯌꯥꯏꯃ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯕꯨ ꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯏ." "ꯍꯣꯏ, ꯄ꯭ꯔꯦꯃꯤꯅ ꯅꯪꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕꯗꯨꯕꯨꯗꯤ ꯈꯪꯉꯤ, ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯕꯗꯤ ꯂꯩꯇꯦ. ꯑꯩꯗꯤ ꯅꯣꯏ ꯑꯅꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯅꯣꯛꯄꯗ ꯂꯣꯏꯔꯖꯥꯠꯅꯤ. ꯌꯥꯝ ꯊꯥꯖꯗꯦ." "ꯑꯁꯦꯡꯕꯅꯤ, ꯌꯥꯝ ꯊꯥꯖꯗꯦ. ꯀꯃꯥꯏꯅꯅꯣꯕ?" ꯌꯥꯏꯃ ꯅꯣꯛꯂꯒ, "ꯍꯣ, ꯃꯥꯅ ꯁꯤꯟꯕ ꯂꯥꯡꯗ ꯊꯨꯔꯨꯔꯦ. ꯃꯥꯅ ꯅꯣꯡꯃ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯆꯠꯂꯨꯕꯅꯤ. ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯆꯠꯂꯨꯕꯅꯤ. ꯑꯗꯨꯒ マꯗꯤ ꯑꯍꯤꯡ ꯇꯥꯔꯛꯄ ꯉꯥꯏꯕ ꯑꯣꯏꯔꯝꯃꯦꯗꯅ. ꯑꯗꯨꯒ ꯀꯞꯁꯤꯟꯅꯔꯒ ꯑꯗꯨꯝ ꯇꯟꯅ ꯇꯟꯅ ꯆꯦꯜꯂꯦꯗꯅ. ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯀꯞꯄꯁꯤꯗꯤ ꯂꯨꯍꯣꯡꯉꯣꯏꯅ. ꯑꯗꯨꯗ ꯃꯥꯁꯨ ꯑꯃꯨꯛ ꯀꯞꯁꯤꯜꯂꯛꯑꯦꯗꯣ. ꯏꯃꯥꯁꯨ ꯀꯣꯛ ꯉꯥꯎꯗꯅ ꯋꯥꯟꯊꯁꯜꯂꯛꯑꯦ. ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯊꯣꯛꯈ꯭ꯔꯦ. ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ. ꯃꯁꯛ ꯊꯤꯖꯔꯁꯨ ꯄ꯭ꯔꯦꯃꯤꯗꯣ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯅꯤ. ꯃꯃꯥ ꯃꯄꯥꯁꯨ ꯁꯦꯜ ꯋꯥꯠꯇꯕꯅꯤ. ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ. ꯁꯛ ꯐꯖꯈ꯭ꯔꯕ ꯇꯣꯝꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯁꯤꯅꯤ." ꯈꯣꯝꯕꯅ, "ꯉꯥꯏꯈꯣꯅꯦ, ꯇꯣꯝꯕꯗꯣ ꯕꯥꯇꯣꯟ ꯇꯧꯗ꯭ꯔꯕꯣ? ꯅꯪꯕꯨ ꯀꯥꯎꯊꯣꯛꯑꯕꯣ?" "ꯁꯤꯀꯤ ꯊꯣꯛꯇꯕ ꯃꯉꯣꯟꯗ ꯕꯥꯇꯣꯟ ꯇꯧꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯆꯠꯂꯤꯗꯣ ꯃꯥꯗꯤ ꯆꯔꯥ ꯍꯦꯟꯗꯅꯕ, ꯀꯩꯝꯇ ꯍꯥꯞꯄꯁꯨ ꯅꯠꯇꯦ. ꯇꯜꯂꯤꯗ ꯁꯦꯜ ꯇꯤꯡꯅꯕ." "ꯏꯇꯥꯎ, ꯅꯪꯁꯨ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯃꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇꯗꯅ ꯇꯧꯖꯔꯤꯅꯤ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨ."
Ngasida nangi luhongbani hairubagi mana haraudana sel pugi kaina hairaini. Mana yamna luna khanjabani ko. Khangri dai ta. Aisu khangi. Ado. Mingon dai da pumandana masado yaramarai. Aidi maga luina basi talaban. Thengnaba khuding sel da hai. Aibu sel saba miru. Luhongba nongalaga sel pugi hairakpa pau khangde. Mado. Phibam maduga nupiga thiradi. Nupiga pumchai chai dau janida. Ida. Nang sidi. Mina dumaina khalamdradi. Tombada hotnaba yamna kanjabani. Aikhoigi khulsida thabak sufam irei leitabagi tawribani. Sel su yamna phangdedo. Aikhoina amu ahal ani su suna leiribanina. Sel tungshinba nungaibagi wan. Madi matomda chabasu setpasu loina selini. Nungaide. Mana nungaikiroi. Horela haying lamda chatpiyu. Asukuina loinaraklaga nungaideba. Kauthokhrena hairaga toogena khalambani. Ai ma unani khanbada yam tale. Hanagi sel su singdabi leiri. Singsu singhakdri. Marup oibagi aina khara yengbirabani. Atopa oiradine aina yaroidabani. Hoiba ado aikhoi ani na ngasai do haidu ureba. Nangi luhongbada hangchitnen. Ado nungairaroiba. Amta haibiru choko. Noi ani na takmandana ne aidi wari. Pare pare chaluraki. Ado tandi tankrehe. Tomba yaimagi waduda mahak yamna ikairami. Mapi phawba tarakiba khanghaude mahak makong thangjinduna changba ngamdre. Ikaibana himan kibana mahak thorakle. Konthonglomda lai thadoisu pochai kauramne haiduna lawba changlakpani. Tombana nungaitana lakpado ubada. Tomba isabo kaidaurage atuk thawai nungaitana uribaduba. Tomba mapi taithoi. Kaishu dawdida ima. Mama mapa leizaba machasingse yamna nungaizaramgani. Aisu makhoigumna mathangi mapoktadi nungaina leisake. Haima Tomba nangbu kaidaurage. Hayu kanana kari hairakpa yaubage. Kaishu dawdida ima. Adudi phare ai amuk chalukhi. Yaimagi luhongbado phajana hongbo isano. Wasi hairaga tombudu chatkhre thadoisu imungda changlai machagi kada changlai aduga. Yaima nakhoibu kari kari wari sanarino. Tombana nungaitana thokhrisibu kari tawba yaurage. Waduda makhoi ahumdu ngakna yengnai. Yaimadu haifam khangde marup anidusu phok hawali. Tombabu tana kirami. Kaishu ngangnadida ima. Mado thengina chakhibani. Mado inung nungaitabagi maithong oina tawri. Kari tawraba jano. As akhoi masidi pangkhana khanjile. Ai luhonganina nungaijeni. Ma matomda pakhangoi hawrani. Thomaga khombaga su kuireroi haibani. Adugini. Phare phare. Maraibak thidako mama mapaduna ngantana leikhidabanina. Matomtana hotnariba mayamse nungbu nungsi. Migi maraibakta tamlamba haibadunida ima. Phare phare adudi ima kaithilda amta thokhige. Pochai lawba lakpani. Somda thomba amadi khomba. Tombabu tanarei. Tombana nungaitana kaplaga chali makhoi anidu tombabu ure. Tomba! Tomba! Amta ngaikhuo! Tomba matawani khonjel tabada amuke hena pukning nungsiba henkali. Mahak tungda onthokpadi ngamdre. Thuna chatlami. Tomba amadi khomba su chalakle aduga mamangda lepsilai. Tomba! Kaigino aikhoina kobuga khumdana thuna chatlibadi. Itaw, noi anise yam pangi. Aiga loinaraga nakhoi anibu kari kanaba phangdoina. Chumi. Ai ima ipa leitaba machan sel su paide. Adubu aisu thamoide pali ikaiba khangi itaw. Tomba, aikhoi khangi. Yaimana haiba wasingdo nahak soidana tahoramgani haib. Adubu yaimagi thamoi khaki wada aikhoi budi chingna hangano. Nunghaite. Aidi nangbu asengmo marumakni haina khali. Aidi nangbu yamna thagatlibani. Nangi hotna jamanda araiba nate. Khombasu hairei. Asengmani itaw nang wakhal sonthagan. Yaimana nangbu inthoklabasu aikhoi ani lei. Madu nang kawgano. Nangi damakta aikhoina leigani. Itawsa nakhoi ani di aigi punsida thengnabada atangmani. Mapu mabu thagali. Tomba wasi hairaga furi khawdagi lupa chani lauthoraklaga makhoi ani da lupa chama chama pithoraklami. Se. Sidi aingonda kanararoi. Tomba nang luhongba yauraroi hairo. Madugi kanaba karino itaw. Magi machin magna haikiba wasing ado hawjiksu aigi napata ninduna leiri. Aini di kayada magu marupni haina asa tawjarub. Adubu mani di kaishu leitana khanbiramni. Ai kaisu saudida. Masu nungai yaifana panbo oirasana. Mapu mana thawjanbibasu oirasana. Aikhoisu wafamsida kari haigadabano khangdre. Phare phare. Nangna adumna pirep ado laurabadi. Adubu yamna khanjiluna tomba. Madi piklingaidagi awaba masak thoina khangdana horakpa misak oibanina ngangningba nganglibani.
Nongmadi masu awaba haibado masada taraklaba matamdada soidana khangakani. Hoi taw wakhalse yamna sontharubani nakhoi ani thengnabadagi amu khara nungai phari adudi aiso mo hankragi matamsu thengi nakhoi so hankro. Hoi adudi aikhoi chaloki ke ko asumna makhoi kainakre tomba sumayumda halakle aduga sing khairi khaiba loiraga honjili mana no khalakpada yaima leptuna noklaga leirami adubu tombadi noklakte yaimagi sasinaba minokni haiba mahaksu wakhal tarami. Tomba aidi ikawbu kawruri ai luhonggadawri aidi baton tawkhraboi khalubani miga yambaga menta hauje baton se thinba lakpani. Yaima nangse aiga thainadagi tinarakhiba asengma maruptura natraga kanano ai khangje ngasidi punsida khaludaba ningludaba thabak amadi ai wakhal tari. Yaima tombana hairibadu wakhal tai adubu afaba saduna noksinaraga hairei. Tomba nangna ngasai aikhoi humna wari sanabada soidana tahoramani aina sum phagi tawbani marup ama oibagi karimnabani yamna hena khanjilamiro kem khalunu aina phagi tawbani ba phagira thamoidagi asengba thorakpa wahaira haiba khangje phari nungaina panba oyo tungi punsida aigumba misakti oidaba oyo. Yaimasu kari khunggadabano khangdre. Tomba nang tasengna aibu waraurabra ai yamna soikhra male ai kaisu khandida kananabu tabidoino aigi awaba lithoklaga noknabigadaba khakta ngai. Phari taw matamsu thengi nangsu yumda hankro aisu hankragi aduga nangi seldo pangkui kuidana ai singnanaba honaragi. Wasi hairaga tomba hanna yengda imungda singadu pushinduna changkre. Yaimasu ikaina mayumda hankre mathangi numittadi tombadu umangda chatbani mana masing char khara yengubani khara heglai halakpagi lambida leimaga thengnai leimana mabu yamna pamjaba mataw aduda madi thina chaibusu ngamda wasu haifam khanglamde adum makok adu non tharaga laido magi mawong aduda leimasu mahak ikaire haiba khanglami. Ibung tomba kaigino kok non tharaga chaliduba ichal leima kaisu tawdeda nungsase mit yamna thakale haidana non tharaga chatpani nangbu kadai chaluribano kaithelda thorakpani ado nangse ngai ko nungsa suthokdana mit thakali haidubu ai ubada nungsagi mangal thakatpa oira jalo masidiba phare adudi ai chaloki ko nangsu pajana kaithel chathoro. Ibung tomba aikhoi ani chahi mangata ni khenaba yam khenaba nate kaigino aina hana nungsi haira phawbada tasanadriduba nangi thamoida aigi nungsiba kaisu phawdabra. Leima aikhoi anidi madugi wakhaldo khangamsi oiroi lairaba aingonda kanana su machanu pipiningoi moina piningdrasu aina di nangonda leininge nangna nupa thoadi kaisu tawre aina fi saraga sel talakani aduga nangna atopa sinfam ama paikhatlabasu yaidana namanaba khaidi loina luhongnakre nangna tomta ngaihawgadawrabani nangna atopa nupiga luhongkhradi aise kari phibamda lehawgani khangbra. Tomba kari khumduino khangjillaktre ai chalukige ko leima wasi hairaga tombudu chatkre leimane hekta makhol thokna lawrai aidi nang adum nusini ko nang adum ngaidoini. Tomba ondi onthokte adubu momondi noi nusiba phawdaba nate masu nusiba khanglaga pangal thokpa ngamdribani mayumda yawraga masu wakhal munna khalami mahak mayum pansira paloisira khali migi singadaba selbudi yamna leitre masi loisilaga khara talaga luhungsira haina khalami masu thawai hek nungaitana leiringai leima uraga yamna haraujabagumna tawi asumna ngahak wakhal tawraga mana purakhiba pambi char singadu magi inkholda thajilli aduga amuk ayuki chak thongde chathoklaga thabak suba chatkre. Sum tha ama haujinkre haujikti tomba migi seloina singtokpa loire haujikti mahak sel su khara tungsilli luhong thokla sira khali leimaso mangonda adum taksilakpa lepte nungtigi adum taksilli leimana mabu adum matam bombada nungsibigani haibasi mana thajarami aduna ngasidi hekta mabu thengnabada nungsi haina yathoklagi haina leplami ngasidi tomba nana thoklai leimaso malakpa ngaiduna leirambani tomba su mana chatpa maikai khuding leimana inarakani haiba khangbanina adum chatli leimasu inarai tomba ngasidi nungsi phongtoknaba atopa achikpa mafam amada oina lampa kumbada lai aduga thapna phamduna leirami leimana
Kaino mana lampaksida laisibo adusu thapna phamise mathomtaro natraga nupi atopaga koiraga unaba lai chala aina nutigi tanaraga kaino mana khalisibo wakhalsi khana khana mahak sum lae aduga magi manakte hekta phamjilai sida kana unaba laino achikpa mafamga khalaga nutigi aina tanaribado pentribo kana amu koinarageba koinaradi kadawdoiba nupido phuge hairaba phuroi migi pamjaba nupida khuthaba pamjadi khangningdana hangbagi wani hainingdrabadi khangjari ngasidagi kemta haizararoi tana jararoi nupido kanan masakto amta yinghogi nangna yamna pamjaribado masakpudi yam phajaida wakhalsu yamna tai hotnabasu yamna kanba nupini ainasu mabu nusijarakpa yamna kuirabani adubu phongdokpadi ngamdri hojikti aina phongdoklage haina mafamsida laisini laimadu mapal thongdadi khara nungaiba utli adubu manungdadi thamoy yamna soklami phai nangnabu pamjarabadi nungaina panba oyu laima fuk hogoli aduga chatke haina tawi tombasu hogolai kaidanu ai chalage aina kaidoruni noi anigi numshi wari duda nangbu magi masak yengningi haibadani yengaroidra yengaroi karibu kanaruni aina lamba phangadaba potsu nate phare ai chalukigi nangsu punsigi nungaina leiro laima chatke tawbuga tombana makhuta ta paisilai maduda laimasu tungda onthorei magi maithongda tariba nungaitabagi mami ado tombasu khangi tomba nungsibi magi khazaida pairai aduga hairei mapoksimagi oina laimadi tombagi oiradabani aigi laimadi kanagisu oiba yaroi tomba ai khaktagi oigadabani laima ngakna yengkhalai tombana momon noklaga aina ngasaidagi changging tawbani ai kanasu unaba lakpa nate nangbu unaba lakpani mafamsina khara chi khanduna mi pakna tanadabagi mafamni khanduna lakpani ngasidi thamogi warose nafamda khanghalage haina tawbani haibadi akhoi ani luhonglase haibanida nangna yamna toina haikibadaini laima harauna ngakpaga loinana kaino asengbairo phagiro ai gyalamda dadri phagini khalagana aigi yumda hekta chatlasira laima ikaina tombagi pambomda khutumna suraklami thomankre numit kharani legise adubu laima noidi sel paibanina nangi imung manungnabu yarakadra sini aina warise madugi damakta kaisu waruno aigi imadi yamna phabani macha aigi apambada kaisu hairui aduga ichau chauna aina nangi lepisidi lairaba aibu nangna asuk yamna nusibiribase ngai imanaba phawbana aigi thajaba manghalaba matam asida nangna aigi damakta wabiri madudi migi wakhalni miyoibagi lichani khalunu kanade haujiktine koinarabanina kaisu lotlaroise khuldum koirusila awaba wakhalda khallagumsi lapna thamkrasi asumna wase hairaga makhoi anido khulda koiba chaminakre ngaiha koiminaruraga makhoi anido hanakre pangkui kuitana makhoi anido chenkhirami laimagi su mapa leite mama khaktani matomtasu yaujabani machanabu pamjarabadi haiduna mama ibemana harauna luhongthokpiragle magi leijaba maral mathom pumnamak machagi damak hapire araiba selsu sana oina sadokpire tombadi yamna ikaibana loirabani mina su mabu chibon ngangne masu tadanaba hotnabada awaba ama oirami tha amagi matungdadi yam thajadana laimagi mamadu laikiramde awaba amuk lakledo laimasu mama mapa animak leitaba macha haibadu tari tombadi madugi chaina adu marik chumna khangbanina laimabu thawna hapirami amadi themjin pirami laimasu luhonglabanina mapamda toina yumda kanamta leitre haina leiruba yabasu nate mapuruibagi mayum amasu lei aduna mamagi mayum amadi inkhol adu loina yonthoklami hojikti sel mayam aduna matai manaw anidu kayada senjau paiba haibadu oiraba karisu watre sel yamna paire adubu arembada sisinabadi taude chattaba yadraba matamda da sisinai adubu thajade loikiba sel leirabani haiduna ahawbu chaninglubadagi hojikti khajikakta ngaisilakli amadi magi nupina mirolakli aduna thabaksu suba sel tanba ngamdre magi sanasingsu loina kaithoklami aduga awad apa sisina thokle sel haibasidi yamna leire haiduna karimata leithoktrabasu loikiba khanghaude nongmagi charada adum tapna loisinki laimasu tha mapal phajilakle khajikta ngaire angang unagadaba selsu loikhredo angang unabada
ꯅꯦꯛꯅꯅꯕ ꯃꯥꯏꯕꯤꯗ ꯄꯤꯅꯅꯕ ꯁꯦꯜ ꯐꯥꯎꯕ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ ꯈꯪꯗ꯭ꯔꯦ꯫ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯊꯦꯡꯅꯩ꯫ ꯊꯣꯝꯕ ꯑꯃꯗꯤ ꯈꯣꯝꯕꯁꯨ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯁꯦꯜꯒꯤ ꯃꯊꯥ ꯁꯥꯕ ꯍꯧꯗꯨꯅ ꯎꯪꯂꯒ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯅ ꯊꯦꯡꯅꯔꯦ꯫ ꯄꯨꯟꯅ ꯍꯦꯛꯇ ꯑꯋꯥꯕ ꯀꯥꯎꯊꯣꯛꯂꯒ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯩ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯝꯗꯧꯅꯔꯤꯒꯦ ꯅꯨꯄꯤ ꯊꯤꯕꯒꯤ ꯆꯩꯅꯥꯁꯤꯕꯣ? ꯃꯕꯨꯛꯀ ꯀꯪꯁꯤꯜꯂꯛꯄꯒ ꯃꯊꯥ ꯁꯥꯔꯦꯗ꯫ ꯊꯣꯝꯕꯅ ꯅꯨꯡꯉꯥꯏꯕꯅ ꯁꯤꯔꯦꯗ, ꯈꯣꯡ ꯍꯥꯝꯕꯒꯤ ꯃꯇꯝꯒ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯏꯆꯥꯒ ꯂꯩꯔꯒ ꯑꯃꯨꯛ ꯄꯝ ꯑꯃꯨꯛ ꯁꯥꯟꯅ, ꯀꯣꯛꯀ ꯉꯥꯎꯔꯕꯅꯤ ꯑꯋꯣꯏꯕ꯫ ꯍꯥꯟꯕꯗꯤ ꯇꯣꯝꯕꯅ ꯍꯥꯟꯒꯗꯕ ꯃꯥꯜꯂꯤꯀꯣ? ꯍꯥꯜꯂꯅꯤ, ꯑꯗꯣ ꯈꯪꯗꯦꯗ, ꯀꯣꯛꯀ ꯉꯥꯎꯋꯦ꯫ ꯆꯦꯡ ꯋꯥꯅꯅꯕ ꯁꯦꯜ ꯐꯥꯎꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯃꯤꯔꯣꯜꯂꯦ꯫ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯣꯛꯀꯁꯦ ꯑꯔꯣꯏꯕꯤꯗꯅꯤ ꯁꯥꯔꯤꯁꯦ꯫ ꯏꯇꯥꯎ ꯈꯣꯝꯕꯅ ꯈꯔꯕꯨ ꯐꯔꯤ, ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ꯫ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯈꯤꯕ ꯌꯥꯏ꯫ ꯈꯣꯝꯕ ꯅꯣꯛꯂꯒ ꯀꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯑꯍꯜ ꯑꯅꯤꯁꯨ ꯁꯦꯜ ꯊꯣꯛꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯨꯁꯤꯜꯂꯛꯂꯒ ꯆꯥꯕ ꯈꯛꯇꯅꯤ꯫ ꯃꯣꯏꯅ ꯉꯥꯏꯅꯔꯤꯁꯦ ꯃꯗꯨ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯅꯣꯛꯄ ꯅꯠꯇꯅ? ꯋꯥꯗꯤ ꯋꯥꯔꯕ ꯖꯥꯠꯅꯤꯗ ꯑꯩꯈꯣꯏꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯅꯅꯦ ꯁꯦꯜ ꯌꯥꯝꯅ ꯐꯪꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯣꯏꯗꯤ ꯐꯕ꯫ ꯑꯩꯗꯤꯅꯦ ꯀꯣꯛꯁꯦ ꯆꯥꯏꯁꯤꯜꯂꯛꯇꯅ ꯍꯤꯡꯆꯥꯕꯤꯒꯤ ꯎꯍꯩ ꯃꯔꯨꯗꯣ ꯍꯨꯔꯥꯜꯂꯨꯔꯁꯤꯔꯥꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯊꯣꯝꯕꯅ ꯁꯣꯏꯔꯦ, ꯃꯗꯨꯗꯤ ꯐꯠꯇꯦꯀꯣ꯫ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯍꯦ, ꯁꯤꯗꯅ ꯑꯃꯨꯛ꯫ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯔꯤꯅꯣ ꯑꯃꯨꯛ ꯄꯨꯁꯜꯂꯛꯏꯗꯨꯕꯣ? ꯅꯪꯕꯨ ꯄꯥꯎꯒ ꯑꯝꯇ ꯇꯥꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯎꯃꯪꯁꯤꯒꯤ ꯑꯔꯣꯏꯕꯗ ꯍꯤꯡꯆꯥꯕꯤꯒꯤ ꯂꯝ ꯑꯃ ꯂꯩꯕꯗꯣ ꯈꯪꯗ꯭ꯔꯣ? ꯈꯪꯗꯤꯌꯦ ꯑꯩꯗꯤ꯫ ꯀꯅꯥꯅ ꯍꯥꯏꯅꯣ? ꯑꯁꯦꯡꯕꯒꯤ ꯂꯩꯕ꯭ꯔꯅꯦ? ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯑꯁꯦꯡꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯪꯕꯨ ꯊꯥꯖꯗ꯭ꯔꯤꯔꯕ? ꯑꯩꯗꯤ ꯅꯪ ꯈꯪꯉꯝꯒꯅꯤꯅ ꯈꯜꯂꯤꯅꯦ꯫ ꯑꯗꯣ ꯍꯤꯡꯆꯥꯕꯤꯒꯤ ꯎꯍꯩ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ? ꯀꯌꯥ ꯄꯥꯜꯂꯤꯅꯣ? ꯃꯗꯨ ꯍꯦꯛꯂꯒꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ? ꯀꯔꯤ ꯀꯥꯟꯅꯒꯦꯕ? ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯎꯍꯩꯗꯣ ꯑꯃꯈꯛꯇ ꯄꯥꯜꯂꯤ ꯍꯥꯏ꯫ ꯑꯉꯧꯕ ꯃꯆꯨꯅꯤ꯫ ꯃꯗꯨ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯊꯥꯔꯒꯗꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯤ ꯍꯥꯏ꯫ ꯃꯗꯨꯕꯨ ꯑꯆꯨꯝꯕꯔꯅꯤ? ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯏꯇꯥꯎ, ꯅꯪꯅ ꯊꯥꯖꯕ ꯊꯥꯖꯗꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯑꯁꯦꯡꯕꯅꯤ, ꯍꯤꯡꯆꯥꯕꯤꯗꯣ ꯂꯩꯕꯅꯤ꯫ ꯃꯥꯗꯤ ꯇꯝꯁꯤꯗ ꯀꯨꯝꯂꯛꯄ ꯉꯝꯗꯦ꯫ ꯃꯥꯒꯤ ꯂꯝ ꯃꯆꯥ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯦ꯫ ꯃꯥꯒꯤ ꯎꯍꯩ ꯄꯥꯝꯕꯤꯗꯣ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ, ꯃꯤꯇ꯭ꯔꯪ ꯌꯥꯝꯅ ꯌꯥꯎꯕꯅꯤ꯫ ꯃꯗꯨ ꯃꯥꯅ ꯄꯥꯏꯔꯒ ꯆꯠꯂꯕꯗꯤ ꯃꯤꯒ ꯂꯣꯏꯅ ꯃꯥꯅ ꯑꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯥꯏꯅ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯇꯝꯗ ꯂꯩꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯇꯝꯗ ꯀꯨꯝꯂꯛꯄ ꯉꯝꯗꯅꯕ ꯃꯥꯏꯕ ꯀꯌా ꯑꯃ ꯇꯥꯟꯅꯔꯒ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯝꯕꯜ ꯑꯃ ꯈꯥꯗꯨꯅ ꯑꯉꯥꯡꯕ ꯃꯆꯨꯅ ꯂꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯍꯤꯡꯆꯥꯕꯤꯗꯣ ꯀꯔꯤꯒꯤ ꯐꯥꯖꯤꯜꯂꯤꯖꯥꯠꯅꯣ? ꯍꯥꯟꯅ ꯀꯝꯗꯧꯅ ꯂꯩꯔꯝꯕꯖꯥꯠꯅꯣ? ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯁꯨ ꯑꯐꯕ ꯂꯩ ꯍꯥꯏꯅꯩ꯫ ꯑꯩꯈꯣꯏ ꯏꯄꯨꯅ ꯍꯥꯏꯕꯗꯗꯤꯅꯦ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯒꯤ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏ ꯍꯤꯡꯆꯥꯕꯤꯗꯣ꯫ ꯏꯄꯨꯗꯨꯒꯤ ꯃꯄꯨꯗꯨꯅ ꯂꯤꯔꯛꯄꯅꯤ ꯍꯥꯏ꯫ ꯀꯨꯏꯔꯦꯗ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯌꯥꯝ ꯐꯠꯇꯕꯕꯨꯗꯤ ꯅꯠꯇꯦ ꯍꯥꯏ꯫ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯌꯦꯅ ꯅꯨꯡꯁꯤꯖꯔꯨꯔ ꯃꯥꯜꯂꯦ꯫ ꯍꯥꯟꯅꯗꯤ ꯍꯤꯡꯆꯥꯕꯤꯅꯤ ꯈꯪꯂꯛꯇꯕ, ꯑꯗꯨꯗ ꯃꯔꯤꯗꯣ ꯅꯛꯁꯤꯟꯅꯔꯨꯔ ꯃꯥꯜꯂꯦ꯫ ꯀꯣꯟꯅꯗꯤ ꯅꯤꯡꯊꯧꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯣ ꯈꯪꯂꯛꯂꯕ ꯀꯥꯟꯗꯗꯤ ꯏꯟꯊꯣꯛꯄꯤꯔꯦꯗꯅ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯆꯥ ꯂꯩꯔꯀꯥꯟꯗ ꯀꯣꯅꯨꯡꯗ ꯂꯥꯛꯑꯦ ꯍꯥꯏ꯫ ꯅꯤꯡꯊꯧꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯣ ꯎꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯨꯅ ꯀꯤꯖꯗꯅ ꯑꯉꯥꯡ ꯑꯗꯣ ꯍꯥꯠꯈ꯭ꯔꯦ ꯍꯥꯏ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯍꯥꯠꯇꯅꯕ ꯐꯅ ꯀꯞꯈꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯟꯅ ꯇꯨꯡꯗ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯦ ꯃꯨꯠꯅꯅꯕ ꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯗꯒꯤ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯣ ꯃꯆꯥꯗꯨꯗꯤ ꯍꯥꯠꯂꯒ ꯃꯃꯥꯗꯨꯗꯤ ꯍꯥꯠꯇ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯅꯨꯡꯁꯤꯔꯤꯕ ꯖꯥꯠꯂꯣ ꯊꯥꯗꯣꯛꯈ꯭ꯔꯤꯗꯨꯕꯣ? ꯊꯥꯗꯣꯛꯈꯤꯕ ꯅꯠꯇꯦꯍꯦ, ꯅꯥꯟꯊꯣꯛꯈꯤꯕꯅꯤ ꯍꯤꯡꯆꯥꯕꯤꯗꯣ꯫ ꯑꯗꯨꯅꯁꯨ ꯃꯁꯥꯅ ꯃꯍꯥꯛ ꯁꯤꯔꯅꯤ ꯍꯥꯏꯕ ꯈꯪꯖꯕꯗꯒꯤ ꯅꯤꯡꯊꯧꯗꯨꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯁꯠꯇꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯎꯍꯩ ꯃꯔꯨꯗꯣ ꯂꯧꯊꯣꯛꯑꯒ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯅ ꯅꯥꯟꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯕꯨꯗꯤ ꯂꯣꯏꯔꯦ ꯍꯤꯡꯆꯥꯕꯤꯗꯨꯅ ꯀꯣꯅꯨꯡꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯝꯅ ꯍꯜꯂꯛꯄꯁꯤꯗꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯗꯨꯅ ꯃꯥꯏꯕ ꯇꯥꯟꯅꯔꯨꯏ ꯍꯥꯏ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯅꯅꯕ ꯍꯥꯏꯔꯨ ꯃꯥꯜꯂꯦ꯫ ꯑꯗꯣ ꯃꯥꯏꯕꯅ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯂꯒꯗꯤ ꯃꯍꯥꯛꯁꯨ ꯁꯤꯕ ꯌꯥꯏ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯀꯤꯗꯅ ꯅꯤꯡꯊꯧꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯇꯕꯤꯗ ꯃꯥꯏꯕ ꯑꯗꯨꯅ ꯊꯤꯍꯜꯂꯒ ꯃꯤꯌꯥꯝ ꯆꯪꯗꯅ ꯐꯥꯖꯤꯟꯈ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯤꯗꯣ ꯀꯥꯎꯅꯗ꯭ꯔꯤ, ꯈꯨꯟꯖꯥ ꯂꯣꯏꯅ ꯈꯪꯅꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯑꯍꯜ ꯑꯅꯤꯁꯨ ꯉꯟꯅ ꯂꯩꯈꯤꯗꯕꯅꯤꯅ ꯋꯥꯔꯤ ꯂꯤꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯅ ꯈꯪꯍꯧꯗꯕꯅꯤ꯫
Warise ꯇꯥꯔꯨꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ ꯑꯃꯨꯛꯁꯨ ꯀꯤꯖꯩ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯥꯟꯊꯣꯛꯂꯛꯂꯕꯗꯤ ꯐꯤꯕꯝ ꯆꯥꯔꯣꯏꯕꯣ ꯇꯟꯈ꯭ꯔꯦ ꯀꯩꯁꯨ ꯅꯥꯟꯊꯣꯔꯛꯑꯣꯏꯗ ꯑꯩꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯎꯍꯩ ꯃꯔꯨꯗꯣ ꯄꯥꯝꯈ꯭ꯔꯦ ꯎꯍꯩꯗꯣ ꯆꯥꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯃꯔꯨꯅꯤ ꯄꯥꯝꯕꯤꯗ ꯑꯣꯏꯅ ꯄꯥꯟꯕꯅꯤ ꯀꯝꯗꯧꯕꯖꯥꯠꯅꯣ ꯈꯪꯕꯨ ꯈꯪꯅꯤꯡꯉꯤ ꯍꯤꯡꯆꯥꯕꯤꯗꯣ ꯍꯧꯖꯤꯛꯁꯨ ꯑꯄꯥꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯈꯤꯒꯅꯤ ꯑꯣ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯃꯆꯥꯗꯣ ꯉꯥꯏꯔꯤꯕꯅꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯅꯤ ꯍꯥꯏꯅꯩ ꯏꯍꯦ ꯑꯩꯈꯣꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯍꯟꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎꯁꯥ ꯌꯨꯝꯗ ꯅꯨꯄꯤꯁꯤꯡꯅ ꯉꯥꯏꯅꯔꯝꯃꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯥꯏꯅꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯩꯃꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯗꯨ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯂꯩꯃ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯇꯧꯗꯦ ꯑꯗꯣ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯩ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯏꯆꯥꯁꯤꯡꯁꯨ ꯌꯥꯎꯔꯛꯀꯅꯤ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯅ ꯊꯕꯛ ꯁꯨꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯗꯣꯏꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯀꯥꯟꯅꯗꯦ ꯐꯃꯨꯡꯗ ꯄꯣꯊꯥꯔꯨꯁꯨ ꯆꯠꯂꯣ ꯅꯁꯥꯗꯣ ꯏꯪꯍꯟꯒꯅꯨ ꯅꯥꯍꯟꯕ ꯌꯥꯗꯦꯀꯣ ꯇꯣꯝꯕꯅ ꯅꯝꯗꯨꯅ ꯂꯩꯃꯕꯨ ꯆꯪꯍꯟꯈ꯭ꯔꯦ ꯃꯥꯁꯨ ꯀꯣꯛꯇꯤ ꯁꯥꯕꯅ ꯂꯣꯏꯔꯕꯅꯤ ꯊꯕꯛꯁꯨ ꯑꯃ ꯍꯦꯛꯇ ꯁꯦꯜ ꯄꯤꯔꯅꯤ ꯍꯥꯏꯔꯗꯤ ꯃꯥꯁꯨ ꯁꯨꯕ ꯌꯥꯎꯁꯤꯜꯂꯝꯃꯤ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯊꯥꯁꯨ 10 ꯁꯨꯖꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯉꯥꯡ ꯎꯅꯕ ꯅꯨꯃꯤꯠꯅꯤ ꯂꯩꯇ ꯂꯩꯇ ꯁꯦꯜ ꯈꯔ ꯈꯛꯅ ꯃꯥꯏꯕꯤ ꯑꯃ ꯀꯧꯔꯦ ꯃꯄꯥꯟꯗ ꯇꯣꯝꯕꯁꯨ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯉꯥꯡ ꯄꯣꯛꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯥꯏꯕꯣꯛ ꯐꯪꯖꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥ ꯑꯅꯤꯁꯤꯕꯨ ꯀꯔꯝꯅ ꯌꯣꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯌꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯀꯥꯏꯅꯈꯤꯔꯝꯃꯤ ꯇꯣꯝꯕ ꯑꯉꯥꯡꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯊꯕꯛꯄꯨ ꯁꯨꯒꯗ꯭ꯔꯥ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯁꯦꯜꯒꯤ ꯋꯥꯈꯜꯇꯅ ꯃꯀꯣꯛ ꯑꯗꯨ ꯊꯟꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯁꯦꯜꯒꯤ ꯋꯥꯈꯜꯇꯅ ꯌꯣꯝꯈꯤꯕꯅ ꯃꯔꯨꯞ ꯑꯅꯤꯅ ꯂꯤꯔꯝꯕ ꯍꯤꯡꯆꯥꯕꯤꯒꯤ ꯎꯍꯩ ꯃꯔꯨ ꯄꯥꯝꯕꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯗꯨ ꯃꯍꯥꯛ ꯍꯨꯔꯥꯜꯂꯒ ꯄꯨꯟꯁꯤ ꯑꯁꯤ ꯑꯍꯣꯡꯕ ꯂꯥꯛꯍꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛ ꯅꯣꯡꯃꯗꯤ ꯋꯥꯗ ꯋꯥꯁꯤꯜꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯎꯍꯩ ꯃꯔꯨ ꯑꯗꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯅꯅꯕ ꯁꯤꯜꯂꯝꯂꯒꯦ ꯍꯥꯏꯅꯁꯨ ꯂꯦꯞꯂꯦ ꯇꯣꯝꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯨꯝꯍꯜꯂꯝꯂꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯍꯥꯛ ꯎꯃꯪꯗ ꯊꯨꯅ ꯆꯦꯟꯈꯠꯈꯤꯔꯝꯃꯤ ꯃꯆꯥ ꯑꯃꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯝꯂꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯂꯤꯗꯣ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯛꯏ ꯄꯨꯡꯈꯥꯏ ꯑꯃꯗꯨꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯀꯥꯏꯅꯊꯪꯗꯗꯤ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯂꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯑꯉꯛꯄꯅꯤ ꯑꯉꯧꯕ ꯊꯧꯔꯤ ꯀꯌꯥ ꯑꯃꯅ ꯃꯌꯥꯏ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯀꯣꯏꯁꯤꯟꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯆꯥꯎꯔꯞ ꯇꯧꯏ ꯁꯨꯝ ꯃꯇꯝꯁꯨ ꯌꯧꯁꯤꯟꯈ꯭ꯔꯦꯗꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯎꯗꯦ ꯃꯍꯥꯛ ꯆꯪꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯇꯞꯅ ꯊꯧꯔꯤꯁꯤꯡ ꯑꯗꯨꯗ ꯂꯤꯠꯂꯒ ꯆꯪꯂꯛꯏ ꯄꯥꯝꯕꯤꯗꯨ ꯀꯗꯥꯏꯗ ꯍꯧꯕꯒꯦ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯎꯍꯩ ꯑꯗꯨ ꯑꯉꯧꯕ ꯃꯆꯨꯅꯤ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛꯂꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦꯗꯣ ꯅꯨꯄꯤꯗꯣ ꯑꯗꯨꯕꯨ ꯇꯣꯝꯕ ꯃꯥꯗꯤ ꯍꯤꯡꯆꯥꯕꯤꯗꯣ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛ ꯊꯨꯅ ꯎꯍꯩ ꯑꯗꯨ ꯐꯠ ꯍꯦꯛꯂꯒ ꯊꯨꯅ ꯆꯦꯜꯂꯒ ꯁꯝꯕꯜ ꯑꯗꯨ ꯆꯣꯡꯊꯣꯛꯏ ꯃꯥꯅ ꯆꯣꯡꯊꯣꯛꯄꯗ ꯁꯝꯕꯜ ꯑꯗꯨ ꯃꯈꯣꯡꯅ ꯊꯧꯔꯤꯗ ꯄꯟꯈꯤꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯡꯅ ꯐꯠ ꯀꯟꯊꯣꯛꯏ ꯊꯧꯔꯤ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯁꯣꯟꯅ ꯂꯩꯔꯦ ꯇꯠꯀꯗꯧꯔꯦ ꯇꯣꯝꯕ ꯊꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯎꯍꯩ ꯑꯗꯨ ꯂꯧꯍꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨ ꯊꯨꯅ ꯆꯦꯟꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨꯗꯤ ꯃꯁꯛ ꯈꯪꯍꯧꯔꯦ ꯃꯍꯥꯛꯀꯤ ꯎꯍꯩ ꯑꯗꯨ ꯍꯦꯛꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯍꯅꯨꯕꯤ ꯑꯣꯜꯂꯛꯂꯝꯃꯤ ꯃꯁꯝꯒ ꯂꯣꯏꯅ ꯑꯉꯧꯕ ꯑꯣꯜꯂꯦ ꯌꯥꯝꯅ ꯊꯤꯖꯤꯜꯂꯦ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯀꯞꯂꯛꯂꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯇꯥꯡꯂꯕ ꯎꯍꯩꯕꯨ ꯍꯨꯔꯥꯟꯕ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯕꯨꯗꯤ ꯈꯪꯒꯅꯤ ꯌꯦꯡ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯍꯨꯔꯥꯟꯒꯅꯤ ꯍꯤꯡꯆꯥꯕꯤꯗꯨ ꯊꯧꯔꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯗꯨ ꯇꯠꯄ ꯉꯥꯏꯔꯝꯃꯤ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯁꯤꯠꯄꯤꯔꯛꯂꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩ ꯁꯣꯝꯗ ꯇꯣꯝꯕꯁꯨ ꯃꯆꯥ ꯍꯧꯒꯠꯂꯝꯂꯅꯤ ꯈꯟꯗꯨꯅ ꯊꯨꯅ ꯆꯦꯜꯂꯛꯏ ꯎꯆꯤꯟꯅꯥꯆꯤꯟꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯑꯉꯥꯡ ꯅꯨꯄꯤꯗꯨꯗꯤ ꯇꯨꯝꯂꯤ ꯅꯨꯄꯥꯗꯨꯗꯤ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯥꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ ꯑꯗꯨꯒ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯎꯍꯩ ꯃꯔꯨ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯁꯨꯝ ꯇꯞꯅ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯂꯥꯛꯄꯗ ꯁꯣꯏꯕꯗꯒꯤ ꯃꯍꯥꯛ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯃꯈꯨꯠꯇꯒꯤ ꯎꯍꯩ ꯃꯔꯨ ꯑꯗꯨ ꯐꯠ ꯅꯥꯟꯊꯣꯛꯂꯒ ꯇꯥꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯍꯀꯥꯝ ꯆꯜꯂꯛꯄꯗꯒꯤ ꯃꯌꯥ ꯀꯥꯟꯊꯣꯛꯄ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯆꯪꯈ꯭ꯔꯦ ꯎꯍꯩ ꯃꯔꯨ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯥꯎꯕꯃꯛꯇꯤ ꯅꯠꯇꯦ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯍꯥꯛ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯊꯣꯛꯅꯕ ꯍꯣꯠꯅꯍꯜꯂꯤ ꯑꯗꯨꯕꯨ ꯃꯕꯨꯛꯇ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯃꯍꯥꯛ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ
ꯑꯉꯥꯡ ꯑꯗꯨꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗꯕꯗꯤ ꯃꯥꯟꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯥꯛꯂꯒꯗꯤ ꯑꯋꯥꯕ ꯊꯣꯛꯀꯅꯤ꯫ ꯃꯥꯅ ꯈꯟꯖꯔꯤꯕꯗꯤ ꯃꯗꯨꯒꯤ ꯎꯍꯩ ꯃꯔꯨ ꯑꯗꯨꯅ ꯃꯇꯝ ꯈꯔꯈꯛꯀꯤ ꯑꯣꯏꯅ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯣꯟꯅꯅꯕ ꯃꯦꯟꯁꯤꯜꯂꯒ ꯑꯃꯨꯛ ꯄꯤꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯅꯤ? ꯇꯣꯝꯕ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯃꯊꯥ ꯁꯥꯔꯒ ꯂꯩ꯫ ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯑꯉꯧꯕ ꯃꯆꯨ ꯑꯃ ꯉꯥꯜꯂꯝꯕꯒꯨꯝ ꯇꯧꯏ꯫ ꯃꯗꯨꯗ ꯇꯣꯝꯕ ꯉꯛꯄꯒ ꯂꯣꯏꯅꯅ ꯀꯤꯕ ꯄꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯃꯤꯠ ꯐꯥꯎꯕ ꯎꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯤ ꯃꯃꯤꯠ ꯎꯔꯤ꯫ ꯃꯄꯥꯕꯨꯡ ꯎꯕꯗ ꯅꯣꯛꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯕꯗꯨ ꯍꯦꯟꯅ ꯉꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯃꯃꯣꯟ ꯅꯣꯛꯏ, ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯀꯝꯗꯧꯅ ꯃꯗꯨ ꯂꯧꯊꯣꯛꯀꯅꯤ? ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯧꯔꯤ ꯊꯠꯄ ꯉꯥꯏꯔꯤ꯫ ꯁꯨꯝ ꯍꯞꯇꯥ ꯑꯃꯗꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯋꯥꯕꯅ ꯄꯠ ꯇꯠꯂꯦ꯫ ꯑꯉꯥꯡꯁꯨ ꯑꯅꯤ ꯑꯣꯏꯕꯒ ꯁꯦꯟꯅꯕꯤꯅꯕ ꯊꯝꯂꯕꯁꯨ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤꯗꯣ꯫ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯐꯝ ꯐꯪꯗꯕꯒ꯫ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯅꯣꯡ ꯀꯟꯅ ꯈꯛꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯤ꯫ ꯅꯣꯡ ꯀꯟꯅ ꯆꯨꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨꯗꯅ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯤꯕ ꯊꯧꯔꯤꯗꯨ ꯇꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗꯒꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯇꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯂꯝꯗ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨ ꯅꯝꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯁꯣꯝꯗ ꯇꯣꯝꯕꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯨꯝꯕꯅꯤ꯫ ꯃꯥꯁꯨ ꯇꯨꯝꯕꯨ ꯇꯨꯝꯈ꯭ꯔꯕꯗꯤ ꯍꯧꯗꯣꯛꯄꯒ ꯇꯥꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯇꯣꯝꯕꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯇꯞꯅ ꯂꯥꯛꯏ꯫ ꯊꯣꯡꯖꯤꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯁꯥꯡꯂꯕ ꯈꯨꯖꯤꯟ ꯑꯗꯨꯅ ꯇꯞꯅ ꯂꯩꯕꯥꯛ ꯑꯗꯨ ꯍꯨꯠꯇꯣꯛꯂꯒ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯕꯕꯨ ꯊꯤꯔꯛꯏ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯒꯤ ꯎꯍꯩ ꯃꯔꯨ ꯑꯗꯨꯒꯤ ꯁꯥꯍꯨꯝ ꯐꯪꯏ꯫ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯗꯗꯤ ꯄꯨꯟꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯎꯍꯩ ꯃꯔꯨ ꯑꯗꯨꯒꯤ ꯃꯄꯨꯗꯤ ꯃꯁꯥꯃꯛꯅꯤꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯎꯍꯩ ꯃꯔꯨ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯅꯣꯛꯂꯒ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ꯫ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯉꯥꯡ ꯑꯅꯤꯁꯤ ꯀꯔꯝꯕ ꯀꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯣ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯇꯣꯝꯕꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯃꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛ ꯄꯨꯛ ꯍꯧꯒꯠꯂꯒ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯗꯦ꯫ ꯊꯣꯡꯖꯤꯟꯗ ꯊꯣꯔꯛꯄꯗꯗꯤ ꯊꯣꯡ ꯑꯗꯨ ꯀꯥꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛ ꯈꯪꯂꯦ ꯃꯤꯑꯣꯏꯕ ꯀꯅꯥꯅꯁꯨ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯅꯤꯡꯂꯣꯏ, ꯍꯨꯔꯥꯜꯂꯣꯏ ꯍꯥꯏꯕ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯇꯣꯝꯕꯗꯨ ꯃꯊꯥ ꯑꯃ ꯏꯁꯥ ꯁꯥꯔꯦ꯫ ꯀꯔꯝꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯅꯨꯡꯁꯤ, ꯅꯨꯄꯤꯁꯨ ꯅꯨꯡꯁꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯑꯁꯤꯅ ꯌꯣꯠꯁꯤꯟꯈꯤꯕ ꯑꯗꯨ ꯀꯔꯝꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯏꯄꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯇꯣꯝꯕ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯁꯤꯟꯅꯔꯒ ꯃꯆꯥꯒꯤꯗꯃꯛꯇ ꯑꯣꯟꯅꯔꯕꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕꯁꯨ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨꯝ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯎꯅꯔꯔꯣꯏꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯍꯤ 12 ꯍꯧꯖꯤꯟꯈ꯭ರೆ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯎꯔꯤꯔꯩ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯄꯥꯕꯨꯡꯒꯤ ꯋꯥ ꯍꯪꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯁꯣꯝꯗ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯏꯈꯣꯝꯕꯁꯨ ꯂꯝꯕꯤꯗꯒꯤ ꯆꯠꯐꯝ ꯈꯪꯗꯅ ꯃꯤꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯔꯝꯗꯦ꯫ ꯄꯥꯏꯈꯣꯝꯕ ꯍꯩꯁꯤꯡꯕ, ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯏ꯫ ꯑꯃꯗꯤ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯎꯍꯩ ꯃꯔꯨ ꯑꯗꯨ ꯃꯉꯣꯟꯗ ꯌꯥꯎꯕꯅꯤꯅ ꯃꯍꯥꯛ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯗꯦ, ꯃꯁꯥ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯏꯈꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯄꯥꯕꯨꯡꯁꯨ ꯄꯣꯂꯥꯡ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯅ ꯈꯔꯕꯨ ꯐꯔꯦ, ꯊꯕꯛ ꯁꯨꯔꯕꯁꯨ ꯁꯦꯜ ꯌꯥꯝꯅ ꯐꯪꯂꯦ꯫ ꯁꯨꯐꯝ ꯂꯩꯕꯒꯤ ꯂꯩꯕ ꯉꯥꯛꯇ ꯉꯥꯏꯅꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕ ꯃꯆꯥꯅꯨꯄꯤꯕꯨ ꯀꯥꯎꯕꯗꯤ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯇꯣꯝꯕ ꯍꯥꯏꯐꯦꯠ ꯅꯣꯡꯈꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯅꯨꯡꯉꯥꯏꯇꯅ ꯍꯟꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯄꯥꯈꯠꯂꯗꯨꯅ ꯍꯧꯒꯠꯂꯒ ꯂꯥꯛꯏ꯫ ꯏꯄꯥꯒꯤ ꯄꯥꯏꯈꯣꯝꯕ, ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯍꯥꯏ, ꯄꯥꯕꯨꯡꯗ ꯍꯥꯏ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ? ꯄꯥꯕꯨꯡ, ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯕ꯭ꯔꯥ? ꯋꯥꯗꯨꯗ ꯇꯣꯝꯕ ꯈꯨꯝꯐꯝ ꯏꯈꯪ ꯈꯪꯗꯦ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯅꯉꯣꯟꯗ? ꯄꯥꯕꯨꯡ, ꯑꯩ ꯂꯝꯕꯤꯗ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯤꯅ ꯅꯆꯟꯅꯨꯄꯤꯗꯣ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯍꯪꯉꯤ꯫
ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯜꯁꯨ ꯂꯩꯇꯦ꯫ ꯄꯥꯕꯨꯡ, ꯑꯩꯒꯤ ꯏꯆꯜ ꯑꯁꯦꯡꯕꯒꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯌꯨ꯫ ꯇꯣꯝꯕ ꯃꯆꯥꯒꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯃꯤꯅꯝꯕꯁꯨ ꯄꯥꯝꯗꯦ, ꯃꯆꯥꯅꯨꯄꯥꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯋꯥꯈꯜ ꯇꯥꯔꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯃꯄꯥꯕꯨꯡꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯗꯤ ꯂꯣꯠꯂꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯦꯡꯕꯗꯨ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯩ꯫ ꯑꯗꯨꯅ ꯃꯍꯥꯛ ꯁꯥꯎꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯑꯩꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ, ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯋꯥ ꯑꯃꯇ ꯍꯥꯏꯕꯤꯗ꯭ꯔꯤꯕ? ꯃꯤꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯉꯤ, ꯑꯩ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯑꯆꯨꯝꯕ ꯋꯥꯁꯤꯡ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯆꯥꯛ ꯑꯃꯠꯇ ꯆꯥꯔꯣꯏ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯥꯏꯈꯣꯝꯕꯗꯨ ꯁꯥꯎꯕꯒ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗ ꯎꯔꯤꯔꯩꯁꯨ ꯃꯃꯥꯒ ꯂꯩꯔꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯃꯥꯒꯤ ꯎꯍꯩ ꯃꯔꯨ ꯑꯗꯨ ꯄꯨꯔꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯣꯡꯃꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯃꯪ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯅ ꯆꯠꯀꯅꯨ ꯍꯥꯏꯔꯤꯕꯁꯦ? ꯑꯩꯈꯣꯏꯗꯤ ꯎꯃꯪ ꯑꯁꯤꯗ ꯆꯥꯎꯔꯛꯄꯅꯤꯅ ꯍꯦꯟꯗꯣꯛꯅ ꯆꯠꯄꯗ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯇꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯇꯝꯊꯤꯈ꯭ꯔꯕꯖꯥꯠꯅꯤ, ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯩꯌꯤ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯅ ꯆꯠꯄ ꯌꯥꯗꯦ꯫ ꯑꯗꯣ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯂꯪ ꯑꯁꯦ ꯅꯪꯅ ꯊꯦꯡꯕ ꯉꯝꯗ꯭ꯔꯤꯁꯤꯕꯣ, ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯧꯊꯣꯛꯍꯜꯂꯤꯁꯦ? ꯍꯤꯡꯆꯥꯕꯤꯗꯨ ꯅꯣꯛꯁꯤꯟꯅꯔꯒ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯃꯁꯤꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯊꯦꯡꯕ ꯌꯥꯗꯦ, ꯑꯗꯨꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯃꯁꯤꯒꯤ ꯂꯪ ꯃꯆꯦꯠ ꯑꯃ ꯍꯦꯛ ꯊꯦꯡꯂꯨꯔꯕꯗꯤ ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯄꯨꯡꯁꯣꯟ ꯁꯣꯟꯊꯒꯗꯧꯔꯤꯕꯅꯤ, ꯁꯤꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ, ꯂꯪ ꯑꯁꯤꯅ ꯄꯨꯜꯂꯕꯗꯤ꯫ ꯎꯔꯤꯔꯩ ꯉꯛꯅ ꯑꯃꯗꯤ ꯄꯥꯈꯠꯅ, ꯏꯃꯥ, ꯑꯗꯨꯗꯤ ꯃꯁꯤ ꯁꯨꯡꯊꯦꯡ ꯊꯦꯡꯉꯨꯔꯅꯨ, ꯑꯩ ꯍꯣꯔꯦꯟ ꯑꯁꯤꯗ ꯇꯥꯁꯤꯜꯂꯒ ꯊꯝꯃꯒꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯃꯩ ꯑꯣꯏꯅ ꯊꯥꯗꯣꯛꯑꯁꯤ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯩ ꯊꯥꯗꯣꯛꯅꯕ ꯊꯦꯝꯖꯤꯜꯂꯤꯕꯅꯤ꯫ ꯎꯔꯤꯔꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯧꯔꯤꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯃꯩ ꯊꯥꯗꯣꯛꯅꯕ ꯈꯔ ꯊꯥꯞꯅ ꯄꯨꯈ꯭ꯔꯦ꯫ ꯃꯍꯥꯛ ꯊꯧꯔꯤꯗꯨ ꯄꯨꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯇꯥꯡꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯒꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯃꯁꯤꯒꯤ ꯊꯧꯔꯤꯁꯦ ꯈꯔ ꯊꯝꯍꯧꯒꯦ꯫ ꯃꯁꯤꯅ ꯃꯈꯣꯏꯗ ꯊꯦꯡꯂꯕꯗꯤ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯃꯁꯥ ꯑꯗꯣ ꯁꯣꯟꯊꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯒ ꯑꯩꯒ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯕ ꯌꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯎꯔꯤꯔꯩꯅ ꯊꯧꯔꯤ ꯈꯔ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯅꯥꯄꯤꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯄꯨꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯊꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯇꯣꯝꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇ꯭ꯔꯤ꯫ ꯇꯣꯝꯕ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ, ꯇꯥꯕ꯭ꯔꯣ? ꯁꯦ ꯍꯧꯒꯠꯂꯨ, ꯆꯥꯛ ꯆꯥꯔꯁꯤꯅꯦꯍꯦ꯫ ꯑꯩ ꯆꯥꯅꯤꯡꯗꯦ ꯄꯥꯕꯨꯡ, ꯑꯩꯅ ꯍꯪꯕ ꯋꯥꯗꯤ ꯈꯨꯝꯗꯦ, ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ꯫ ꯍꯥꯏ, ꯏꯆꯥꯗꯤ ꯍꯥꯏꯕ ꯏꯟꯕ, ꯃꯔꯝ ꯃꯣꯛꯄꯅꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯆꯥꯅꯤꯡꯗꯦ, ꯑꯩ ꯀꯩꯝꯇ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯇꯣꯝꯕꯗꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯤꯊꯣꯛꯄ ꯅꯠꯇꯅ ꯃꯍꯥꯛ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯨꯕꯗ ꯃꯆꯥꯒꯤ ꯊꯃꯣꯏꯗ ꯁꯣꯏꯗꯅ ꯀꯥꯏꯔꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯠꯇꯨꯅ ꯊꯝꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯏꯄꯥ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯤꯊꯣꯛꯂꯒꯦ꯫ ꯇꯣꯝꯕꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯥꯏꯈꯣꯝꯕ ꯋꯥꯈꯜ ꯇꯥꯔꯦ, ꯃꯍꯥꯛ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯎꯍꯩ ꯃꯔꯨ ꯑꯗꯣ ꯆꯥꯔꯝꯗ꯭ꯔꯕꯗꯤ ꯏꯆꯜꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯒꯅꯤꯀꯣ? ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯄꯥ ꯑꯩꯅ ꯂꯥꯜꯂꯨꯕ ꯉꯥꯛꯇꯅꯤ, ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯨꯕꯒꯤ꯫ ꯉꯁꯤꯁꯨ ꯏꯄꯥꯅ ꯅꯆꯟꯅꯨꯄꯤꯗꯨ ꯀꯥꯎꯗ꯭ꯔꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯀꯔꯝꯅ ꯂꯣꯏꯅꯕꯤꯔꯝꯒꯅꯤ? ꯏꯄꯥꯁꯨ ꯊꯤꯕ ꯆꯠꯀꯗꯕꯁꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯕ ꯉꯝꯗꯦ꯫ ꯏꯄꯥꯒꯤ ꯊꯋꯥꯏꯁꯤꯒ ꯅꯆꯜ ꯅꯨꯄꯤꯒ ꯎꯅꯕ ꯌꯥꯔꯕꯗꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯈꯟꯕꯗ ꯃꯗꯨꯁꯨ ꯋꯥꯗꯕ ꯉꯝꯗꯦ꯫ ꯄꯥꯕꯨꯡ, ꯏꯁꯣꯔ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯏꯆꯜꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕ ꯑꯣꯏꯁꯅꯨ, ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯅꯤ, ꯃꯁꯦ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯇꯣꯝꯕꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤ, ꯄꯥꯏꯈꯣꯝꯕꯁꯨ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯂꯕꯁꯨ ꯏꯆꯜꯗꯨꯗꯗꯤ ꯀꯟꯕꯤꯔꯨꯔꯒꯦ꯫ ꯑꯩꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯍꯔꯥꯎꯅ ꯂꯩꯖꯔꯛꯄꯅꯤ꯫ ꯏꯆꯜ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯂꯣꯏꯅꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯑꯗꯨꯅ ꯏꯆꯜꯕꯨ ꯀꯟꯗꯕ ꯌꯥꯗꯦ꯫ ꯄꯥꯕꯨꯡꯒꯤ ꯑꯅꯤꯡꯕꯁꯦ ꯁꯣꯏꯗꯅ ꯑꯩꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯛꯈꯤꯕ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯎꯃꯪ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯀꯥꯈꯠꯂꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫
Mapabungna hairikiba mafam aduda mahak lakle Hingchabi amadi nupi macha amaga punna sanaduna leiba urami madu ubada paikhomba nupi do macha nupi soidana oiramgani haibasi khalami amadi nupi adu magasu masak mane paikhomba agi athuk karisu tawdana changlai Hingchabi adu sumagi lamda miyoy ama changlapagi sahum phangi amadi mahaki uhei maru adu manakta nakna leibagi sahum lai maduda mahak ngasidi magi uhei maru adu sinaba mikup adu matam kuinadagi mana ngaijarakpa mikup adu lakle haina khalami paikhomba naksilakle urirei amadi Hingchabi su onthorai urirei su yamna ngai nupa adu maga masak yamna manai ima kanano asibo aiga sak yamna manai Hingchabi aduna phattaba miyoyni aikhoibu hatnanaba laklibani waduda paikhomba na hairai Hingchabi aibu adumna karisu khangjadriba ichalasida lana santokpigan ngasidi nangna pamba posak ado lawjaru pirage haiduna laklabani Hingchabi adu noklaga wari pumba khanglabra napabungna tamlaklabra nachal nupibu kannanaba aigi uhei marudi kadai nangi hakchangda yauriba uhei maru adu karamna lawthoktoiba madugidamaktani ai isamak laklibase ichal nupibu tekta kaidana pabungi nakta nahakna thabigani hairagadi aigi thawaise nahaki nafamda kathoki urirei wakhal amata taadre lakliba nupa adugi manakta changsilai aduga hairei nahakpu kanano pabung hairibasina kana aduga aigi imasida karigi Hingchabi kauribanu paikhombana machalgi makukta nanthabiraga hairei ibema aise nanga pokminaba nabung warise yamna san nangu pabungi makhutagi phatraba Hingchabi asina munkibani ngasidi nabung aina ichalbu kanba laklibani paikhomba na wari sing ado machalda wakhal tananaba phajana lithokpirami madudagidi uriraiso Hingchabi ado mamani haina khanba ngamlaktre akiba poklami Hingchabi du sunokdaga magi sakpamda olaklami madudagi makhoi anidu kibana niklami aibu kanane su thingba ngamle haujikti nangi apangbi nachal nupina aibu hatkadaba thauri ada mai thadokri haujikti aina amamamta oina khul asigi miyoi sing asibu chathoklagani aduga aina Hingchabigi lamoina onthokani paikhombana he Hingchabi nahakti miyoi banate miyoi ba marakta nangna miyoi ba saraga leiba haunari nangna yumda hanjako urirei mana lotkiba thauri adu lauraga Hingchabi asida yesilabadi soidana mahak siragani haiba khanglami aduna mahak thuna mayambada chirol tawrami madudagidi mayambusu noklaga mangonda yinglai Hingchabi aduna makhoina ngangnaribidu karinu khangde aduna nungai thoklaga leirami paikhomba tapna tapna nakal amada chathokhirami maduda Hingchabi adu sulai magi uhei maru adu amu mafamdagi lakhigadra pakhana inarakpani talak aduda machanupina thauri loba chenkhre napido haidoi thauri du phangle mahak matungda lolaga harauna purai mabungda thauri adu utlami Hingchabi adudi tung onthokdaga lepanina thauri adu udre asum tawduna paikhombasu chinsilaklaga makhoi anina nama painaraga Hingchabi adu thauri duna makhwangda kiselam madudagi Hingchabi adu masadu nikhirami aduga leimaida maina chaktheklaklami khajik mahak adu ud onduna paikhre haujikti machil manaw animag ningkha tamle kariso apanba leitre makhoi ani umangdagi kumtharai urirei ngasidi punsigi ahanba tamda khongdarakpa mikupni mahak sor sangna hontharaga lai tamgi phajaraba mafamsing amadi miyamadu ubada mahaksu yamna harawi amadi misingsu makhoi ani ubada ngakna yenglai paikhombasu jingnadana magi machanupi halakle haina haidoklami makhoi ani harawna mayumda halai tombasu mayumda machanupa leiramdre haiduna nungaitana kaptuna leirambani adubo konthongdagi pabung haina kauraga machil manaw anidu chelakpadu ubada mahak ngakna yenglai tombasu haugalakle paikhomba karino ipabu mangla taibangna wakhal amata tadre paikhomba harawna noklaga mapabungda wari sing adu ningthijana tami amadi mangda leplibi asi magi machanupi aduni hairami machanupi adusu mapabungbu ubada mapi ira cheladuna kaplaklami tombasu phajanba ngamhauda kapthokkibana hali ipagi bema urireina asukui base
ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ, ꯄꯥꯕꯨꯡ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯏꯆꯥ ꯑꯅꯤꯃꯛ ꯏꯄꯥꯅ ꯑꯋꯥ ꯃꯩꯁꯥ ꯑꯃꯠꯇ ꯂꯥꯡꯍꯜꯂꯔꯣꯏ꯫ ꯏꯄꯥꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯇꯣꯝꯕ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯄꯥꯏꯈꯣꯝꯕ, ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯈ꯭ꯔꯕꯗꯤ ꯐꯤꯕꯝ ꯆꯥꯔꯔꯣꯏ꯫ ꯃꯍꯥꯛ ꯁꯤꯔꯕꯗꯤ ꯃꯥꯕꯨ ꯍꯥꯠꯂꯤꯕ ꯃꯤꯗꯣ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯒꯅꯤ ꯍꯥꯏꯅꯩ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, ꯄꯥꯕꯨꯡ, ꯃꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯇꯥꯅꯤ, ꯁꯥꯁꯤꯟꯅꯕꯅꯤ꯫ ꯃꯍꯥꯛ ꯍꯥꯠꯄꯗ ꯀꯅꯥꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯃꯍꯥꯛ ꯁꯤꯗꯅꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯍꯤꯡꯆꯥꯕꯤ ꯀꯌꯥ ꯑꯃ, ꯂꯥꯏꯁꯨ ꯑꯣꯏꯁꯅꯨ ꯀꯌꯥ ꯑꯃꯅꯤ ꯁꯤꯔꯤꯕꯁꯦ꯫ ꯃꯈꯣꯏꯕꯨ ꯃꯥꯡꯍꯜꯂꯤꯕ ꯃꯈꯣꯏ ꯑꯗꯣ ꯍꯦꯛꯇ ꯁꯤꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯈ꯭ꯔꯕ꯭ꯔꯥ? ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯊꯨꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯝꯅꯅꯕ ꯍꯥꯏꯖꯤꯟꯕ ꯀꯟꯕ ꯑꯗꯨꯒꯤꯅꯤ꯫ ꯇꯣꯝꯕꯅ ꯄꯪꯂꯤꯕꯗꯤ ꯏꯄꯥ ꯑꯣꯏꯔꯕꯅꯤ꯫ ꯃꯗꯨ ꯈꯪꯂꯕꯗꯤ ꯅꯍꯥꯟꯅ ꯏꯄꯥꯅ ꯃꯥꯕꯨ ꯍꯥꯠꯂꯝꯕ ꯌꯥꯔꯕꯅꯤ꯫ ꯏꯆꯥꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏꯅꯤ, ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯌꯨ꯫ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯄꯥꯕꯨꯡꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯎꯔꯤꯔꯩꯅ ꯀꯝꯗꯧꯅ ꯎꯃꯪ ꯑꯗꯨꯗ ꯍꯧꯔꯛꯈꯤꯕꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯃꯤ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯇꯥꯃꯤꯟꯅꯩ꯫ ꯑꯃꯗꯤ ꯇꯣꯝꯕꯁꯨ ꯃꯆꯥꯅꯨꯄꯥꯅ ꯎꯍꯩ ꯃꯔꯨ ꯃꯁꯥꯗ ꯌꯥꯎꯏ ꯍꯥꯏꯕ ꯈꯪꯂꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗ꯭ꯔꯦ꯫ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯦꯜ ꯇꯥꯟꯈ꯭ꯔꯦ꯫ ꯃꯆꯥ ꯑꯅꯤꯁꯨ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫